Arambai tengol gi first batch ki training arang loisinkhre maduga mari leinana Robin mangang amadi Korounganba na Wapham kaya Thamlakli Korounganba na asumna Thamlakli ngasi 80 first batch ki training loiba numit iraiba ifuru ki damak aikoi achetpa phirep amaga loinana matam suppada sem saduna leigani mathangda Robin mangang nasu asumna Thamlakli NDA/CDS/OTA IAF amadi Navy haibadi Defense Force ingi training loibagi passing out period ta mari mata ahal lama loina invite taunai IPS ki natraga state force ing dasu any paramilitary force gi POP dasu relatives and friends loina yaunai masigi numera sida makhoina tha kya sangna training tawkibadugi hai singba amadi drill na singba miyam da udli ngasigi AT gi POP sidasu civilian miyam ama yawe masida miyam da uthokpa uthoktaba kaim khalluno lan nate sanglise haipa si yam saba henmalasu taba yengba yang wai khajik khajik sanase haipase yanarasiko asumna Robin nasu thamlakhi makha chatharakpada Congress na Kuki Nupi anigi fi thongdaba video parliament horamdaida viral jalhanduna Manipur ikai phirup khumanki CM Sahi tara manga lengak pai kabu Congress na amuk lengak pai na bahonabada Kuki Nupi anigi fi thongdaba video parliament horamdaida viral jalhanduna Manipur buyonduna ikai phirup khumanki haina Chief Minister N Birena Congress pu maral sikre Bharatiya Janata Yuva Morcha Manipur Pradesh na sinduna nitaipa chuthekta laiba Thambal Sanglenda ngarang pangthokiba Yuva Sanglen gi thoramda Chief Minister na mathaki Wapham asi phongdokibani ngarang gi thoram aduda Power Minister Thongam Biswajit BJP Manipur Pradesh ki President A Sarda BJP Manipur ki Vice President Nongthongbam Nimbas BJP Manipur amadi Nagaland ki General Secretary Abhay Kumar Giri BJYM ki National Secretary Ningthaujam Nongponganba saruk yakhi Chief Minister na makha taraduna 2023 gi May 3 dagi haurakhiba irang asina maram oiduna matam khara chawkhat thorang gi thabak leptuna laikhibani Manipur gi puwari da luraba tangka kya lakhi matam aduda Meira paibi amadi khulgi naharol singna laukhiba thodang sing thagatpham thoi haujik thokliba irang asida print amadi electronic media na lauriba thodang yamna chawi Manipur thokliba irang asigi matangda Prime Minister Narendra Modi na Parliament mifamda thamkhiba wafam sing miyamna sinthungna khangdaba yaroi irang asida Prime Minister na wafam amata phongdokhidri hairibasi tasengna nungaite Mahana Parliament wangang khidabagi Congress Party na Kuki Nupi anigi phi thongdaba video sing Parliament mifam horamdaida viral ohen khibadagini mitai amana mitai mayam mamangda yon khibadagini khangbiyo Manipur da NRC sana handana ba laukhibadu Congress Party ni haibasi miyamna kaubigano hainasu Chief Minister Nongthomba Birena phongdokhi thauramada da saruk yakhiba BJP State President A Sardana afaba khunai amadi afaba future ama semnaba honabada afaba makhalgi politics tawbagi mathakta nahasing yaushinba mathau tai afaba khunai ama semnaba honabada nahasingbu asumba maikaida lamjingba amadi makhoigi thauda saruk yahanba haibasi BJP gi maroiba pandam amane afaba naha ama oige harabadi tola tarba lairaba singbu nungsigadabani amadi lairaba singi awaba kokhannaba thodang lawgadabani loinana tinjang kaijang daba naha singi khunai ama sembaga loinana nupi singda empowerment piba haibasi Prime Minister Narendra Modi gi apambani haiba wafam thamki